ꯊꯣꯏꯕꯤ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯄꯥꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯄꯥꯕꯨ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯃꯈꯣꯡ ꯅꯝꯕꯤꯔꯤ꯫ ꯊꯥꯏꯅ ꯃꯕꯣꯛ ꯂꯩꯔꯤꯉꯩꯗ ꯃꯕꯣꯛꯇ ꯇꯧꯕꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯌꯧꯅ ꯑꯕꯣꯛ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯅꯗꯤ ꯀꯥꯡꯊꯣꯛꯇꯦ꯫ ꯃꯄꯥꯅ "ꯏꯆꯥ ꯊꯣꯏꯕꯤ, ꯏꯆꯥꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯅꯪꯒꯤ ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ." "ꯀꯩꯁꯨ ꯂꯩꯇꯦ ꯄꯥꯕꯣꯛ, ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ." "ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯒ ꯏꯄꯥ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦꯅꯦ." "ꯄꯥꯕꯣꯛ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯅꯆꯥ ꯍꯧꯈꯤꯕꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ. ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯄꯥꯕꯣꯛ. ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯠꯂꯤ ꯆꯠꯀꯗꯧꯕ. ꯃꯥꯡꯗ ꯀꯔꯤ ꯂꯩꯔꯤ ꯌꯦꯡꯗꯨꯅ ꯅꯆꯥ ꯍꯤꯡꯂꯤꯕꯅꯤ ꯄꯥꯕꯣꯛ." "ꯅꯪꯅꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅꯗꯤ ꯆꯠꯈ꯭ꯔꯅꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ. ꯏꯆꯥꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯍꯤꯡꯉꯨ, ꯏꯄꯥ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ." "ꯄꯥꯕꯣꯛ." ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯊꯃꯣꯏꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯃꯁꯥꯁꯦ ꯗꯣꯛꯇꯔꯅꯗꯤ ꯀꯩ ꯍꯥꯏꯔꯤꯒꯦ?" "ꯍꯥꯔꯠꯁꯦ ꯈꯔ ꯁꯣꯜꯂꯦꯅ ꯍꯥꯏ. ꯃꯇꯝ ꯈꯔꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ. ꯍꯟꯗꯛ ꯑꯃꯨꯛ ꯃꯁꯥꯁꯦ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ ꯇꯧꯔꯤꯁꯦ." "ꯍꯤꯗꯥꯛ ꯒꯨꯂꯤꯒꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯆꯥꯕ ꯅꯠꯇ꯭ꯔꯣ? ꯑꯪꯀꯜ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯤꯒꯦ ꯍꯧꯖꯤꯛꯇꯤ?" "ꯍꯤꯗꯥꯛꯄꯨꯗꯤ ꯊꯥꯔꯤ. ꯅꯪ ꯑꯪꯀꯜꯅꯗꯤ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯕꯒꯤꯅꯤ ꯍꯥꯏ. ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯒꯅ ꯃꯁꯥꯁꯦ ಖꯔ ꯀꯜꯂꯤ, ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯃꯈꯨꯠ ꯐꯥꯎꯕ ꯊꯥꯡꯒꯠꯄ ꯉꯝꯗꯦ." ꯃꯃꯥꯅ ꯃꯆꯥꯗ ꯇꯝꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯃꯄꯥꯅ ꯌꯥꯝꯅ ꯌꯥꯡꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯃꯃꯥ, ꯑꯩꯕꯨ ꯅꯪꯅ ꯅꯝꯗꯅ ꯑꯅꯥꯕ ꯑꯆꯧꯕ ꯑꯣꯏꯍꯟꯒꯗꯧꯔꯦꯅꯦ ꯏꯆꯥꯒꯤ ꯃꯃꯥꯡꯗ. ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯀꯣ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ." "ꯃꯣꯏ ꯄꯥꯕꯣꯛ, ꯅꯆꯥꯗ ꯂꯣꯠꯂꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯅꯣ?" ꯊꯣꯏꯕꯤꯁꯨ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯕꯣꯛ, ꯑꯪꯀꯜ ꯗꯣꯛꯇꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩ ꯂꯩꯔꯤꯉꯩꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯛꯇꯣ ꯇꯧꯊꯣꯛꯎꯁꯦ." "ꯍꯣꯏ, ꯆꯠꯂꯨꯁꯤ." "ꯑꯗꯨꯒ ꯄꯥꯕꯣꯛ, ꯅꯆꯥꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯅ ꯋꯥꯈꯜ ꯋꯥꯔꯤꯕꯗꯣ ꯋꯥꯒꯅꯨ. ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ ꯄꯥꯕꯣꯛ." "ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯏꯄꯥ ꯋꯥꯔꯔꯣꯏ. ꯍꯥꯟꯅꯒꯨꯝ ꯌꯨꯝꯁꯤꯗ ꯍꯔꯥꯎ ꯂꯩꯕꯗꯣ ꯏꯄꯥ ꯌꯦꯡꯕ ꯄꯥꯝꯃꯤꯅꯦ ꯏꯕꯦꯝꯃ." "ꯄꯥꯕꯣꯛ, ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯪꯀꯜ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ." "ꯍꯣꯏ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ. ꯊꯦꯡꯉꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯁꯦ." "ꯍꯣꯏ ꯄꯥꯕꯣꯛ." ꯊꯣꯏꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯔꯨꯝꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯇꯦꯔꯦꯁꯇ ꯑꯣꯏꯅ ꯀꯥꯔꯛꯏ꯫ ꯇꯦꯔꯦꯁ ꯃꯊꯛꯇ ꯊꯝꯂꯤꯕ ꯁ꯭ꯋꯤꯡ ꯃꯆꯥꯗꯨꯗ ꯐꯝꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯉꯤ꯫ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦ꯫ ꯍꯥꯟꯅꯗꯤ ꯃꯅꯣꯝꯆꯥ ꯄꯨꯅꯤꯅ ꯁꯦꯟꯅꯗꯨꯅ ꯇꯦꯔꯦꯁ ꯃꯊꯛꯇꯨ ꯒꯝꯂꯥꯒꯤ ꯂꯩ ꯃꯌꯥꯝꯅ ꯄꯤꯛ ꯊꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯣꯝꯆꯥꯁꯨ ꯗꯦꯜꯂꯤꯗ ꯂꯩꯊꯣꯛꯂꯕꯅꯤꯅ ꯃꯃꯥ ꯂꯩꯃꯅꯁꯨ ꯊꯑꯣꯏꯅ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯗꯨꯅ ꯁꯦꯟꯅꯕꯗꯨ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯒꯝꯂꯥ ꯑꯌꯥꯝꯕ ꯏꯀꯪ ꯀꯪꯁꯤꯟꯅ ꯎꯔꯦ꯫ ꯑꯃ ꯑꯅꯤꯈꯛ ꯇꯔꯛ ꯍꯧꯕꯗꯨꯗꯤ ꯌꯦꯡꯕꯗ ꯊꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ꯫ ꯊꯣꯏꯕꯤ ꯑꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯊꯛꯇ ꯁꯨꯝ ꯌꯦꯡꯈꯠꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯅꯥꯀꯜꯗ ꯄꯥꯜꯂꯤꯕ ꯁ꯭ꯋꯤꯠꯆ ꯕꯣꯛꯁ ꯑꯗꯨꯗ ꯅꯝꯃꯤ꯫ ꯃꯥꯅ ꯐꯝꯂꯤꯕ ꯁ꯭ꯋꯤꯡ ꯑꯗꯨ ꯉꯥꯟꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤꯅ ꯐꯦꯔꯤ ꯂꯥꯏꯠꯁ ꯍꯥꯞꯈꯤꯕꯅꯤ꯫ ꯉꯥꯜꯂꯤꯕ꯭ꯔꯥ ꯌꯦꯡꯉꯤ ꯁ꯭ꯋꯤꯠꯆ ꯑꯣꯟ ꯇꯧꯗꯨꯅ, ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ, ꯉꯥꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯑꯃꯨꯛ ꯇꯦꯔꯦꯁ ꯃꯄꯥꯟꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯨ ꯑꯌꯥꯝꯕꯅ ꯕꯤꯜꯗꯤꯡ ꯋꯥꯡꯅ ꯁꯥꯗꯦ꯫ ꯕꯤꯜꯗꯤꯡ ꯋꯥꯡꯅ ꯁꯥꯕ ꯍꯥꯏꯕꯕꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨꯒ ꯅꯥꯀꯜ ꯑꯃꯒꯤ ꯌꯨꯝ ꯑꯅꯤꯈꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯊꯛ ꯀꯥꯈꯠꯇꯨꯅ ꯀꯣꯏꯅ ꯌꯦꯡꯕꯗ ꯑꯀꯣꯏꯕꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯌꯥꯝꯕꯅ ꯌꯨꯝꯁꯤꯡ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯋꯥꯡꯕꯅ ꯃꯍꯨꯠ ꯁꯤꯜꯂꯝꯂꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯐꯝꯊꯩ꯫ ꯅꯣꯡꯃꯇ ꯇꯦꯔꯦꯁ ꯃꯊꯛꯇ ꯃꯊꯟꯇ ꯀꯥꯔꯛꯄ ꯌꯥꯎꯈꯤꯗꯦ꯫ ꯉꯥꯟꯊꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯈꯛꯇꯅꯤ ꯇꯦꯔꯦꯁꯇ ꯀꯥꯗꯨꯅ ꯁꯥꯟꯅꯕꯗꯣ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅ ꯆꯥꯛꯊꯣꯡꯕꯤ, ꯏꯇꯥꯂꯥꯛꯄꯤ, ꯁꯥꯟꯅꯐꯝꯅꯤ꯫ ꯈꯔ ꯆꯥꯎꯔꯛꯂꯒꯅ ꯃꯃꯥꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯇꯨꯅ ꯐꯣꯇꯣ ꯀꯥꯞꯐꯝ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯍꯥꯡ ꯍꯥꯡꯅ ꯎꯔꯦ꯫ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯔꯛꯇ ꯂꯟꯆꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠꯇ ꯇꯦꯔꯦꯁ ꯃꯊꯛꯇ ꯆꯦꯟꯈꯠꯇꯨꯅ ꯂꯟꯆꯥꯕꯨ ꯂꯣꯟꯅ ꯌꯦꯡꯖꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯊꯩ꯫
ꯂꯟꯆꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯕꯨ ꯌꯦꯡꯈꯠꯂꯛꯄꯗꯣ ꯉꯁꯤꯁꯨ ꯌꯦꯡꯂꯛꯀꯗ꯭ꯔꯥ ꯈꯟꯅ ꯋꯥꯈꯜ ꯇꯧꯖꯩ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅ ꯈꯔ ꯍꯦꯟꯅ ꯈꯦꯠ ꯅꯨꯡꯉꯥꯏꯕꯁꯨ ꯍꯦꯜꯂꯤ ꯐꯃꯨꯡ ꯃꯅꯨꯡꯗ ꯕ꯭ꯂꯥꯡꯀꯦꯠ ꯀꯣꯟꯗꯨꯅ ꯇꯨꯝꯕꯗꯣ꯫ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯤꯗ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟ ꯆꯤꯟꯕꯥꯜꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯍꯧꯗꯣꯔꯛꯄꯗ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯊꯣꯏꯕꯤ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯇꯨꯏꯁꯟꯗꯤ ꯉꯁꯤ ꯇꯧꯔꯔꯣꯏ ꯍꯥꯏꯅꯅꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯌꯨꯛ ꯉꯜꯂꯤꯉꯩꯁꯤꯗ ꯂꯥꯏꯔꯤꯛꯇꯣ ꯉꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯄꯥꯊꯣꯛꯑꯣ꯫ ꯍꯧꯒꯠꯂꯣꯅꯤ ꯅꯪꯕꯣ꯫ ꯃꯃꯥꯅ ꯉꯥꯡꯗꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯜ ꯑꯗꯨꯅ ꯃꯃꯤꯠꯇ ꯌꯩꯕꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯂꯒ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯤꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯕꯗꯨꯁꯨ ꯊꯥꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯐꯃꯨꯡ ꯃꯆꯤꯗ ꯊꯝꯈꯤꯕ ꯃꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯊꯤꯔꯤ꯫ ꯃꯃꯥꯅ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯒꯠꯄꯤꯔꯒ ꯍꯧꯒꯠꯂꯣꯅꯦ, ꯂꯥꯏꯔꯤꯛ ꯉꯥꯛꯇꯪ ꯄꯥꯊꯣꯛꯅꯕ ꯇꯧꯅꯦ ꯅꯪꯕꯣ꯫ ꯑꯩ ꯇꯨꯏꯁꯟ ꯆꯠꯇꯣꯏꯅꯦ ꯃꯥ꯫ ꯉꯁꯤꯗꯤꯅꯦ ꯇꯨꯏꯁꯟ ꯇꯧꯔꯔꯣꯏꯅ ꯍꯥꯏꯔꯛꯄꯅꯤꯅꯦ꯫ ꯏ, ꯀꯅꯥꯅ? ꯏꯕꯨꯡꯉꯣ ꯂꯟꯆꯥꯗꯣ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯅꯤ, ꯑꯗꯨꯅ ꯇꯨꯏꯁꯟ ꯇꯧꯔꯔꯣꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯦ, ꯇꯥꯃꯣꯂꯟꯕꯨ ꯁꯤꯗ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯥꯏꯁꯦ? ꯐꯣꯟꯗ ꯍꯥꯏꯔꯛꯄꯅꯦ꯫ ꯀꯃꯥꯏꯅ? ꯐꯣꯟꯗꯤ ꯀꯅꯥꯒꯤꯗ? ꯑꯩꯒꯤꯗꯅꯤꯅꯦ꯫ ꯊꯣꯏꯕꯤ ꯏꯉꯥꯎ ꯑꯃ ꯉꯥꯎꯔꯦ꯫ ꯃꯃꯥꯒꯤ ꯐꯣꯟꯗꯨ ꯃꯥꯅ ꯄꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯐꯃꯨꯡꯗ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯃꯥꯅ ꯑꯍꯤꯡꯗ ꯂꯥꯛꯂꯒ ꯂꯧꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ꯫ ꯏꯃꯥ, ꯉꯔꯥꯡ ꯐꯣꯟ ꯂꯧꯕ ꯂꯥꯛꯄ꯭ꯔꯣꯅ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯊꯣꯏꯕꯤ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯅ ꯀꯔꯝꯅ ꯀꯅꯥꯒꯤ ꯐꯣꯟꯗꯅꯣ ꯈꯟꯕꯗ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯒ ꯂꯩ꯫ ꯏꯃꯥ, ꯉꯔꯥꯡ ꯇꯥꯃꯣꯂꯟꯗꯨ ꯀꯣꯜ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯑꯌꯨꯛ ꯉꯁꯥꯏꯋꯥꯏꯗ ꯇꯧꯔꯛꯑꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯉꯥꯎꯗꯧꯔꯤꯅꯦꯁꯦ꯫ ꯀꯩꯅꯣ, ꯉꯔꯥꯡ ꯇꯥꯃꯣꯂꯟꯅ ꯀꯣꯜ ꯇꯧꯔꯛꯏꯗꯨꯗꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯄꯤꯔꯝꯃꯤꯗꯨꯗꯤ ꯏꯃꯥꯅ꯫ ꯍꯩ, ꯅꯃꯪ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯥꯔꯦ ꯍꯧꯒꯠꯂꯨꯀꯣ, ꯉꯥꯎꯗꯅ ꯑꯃꯨꯛꯅꯦ ꯌꯨꯡꯗꯅ ꯂꯩꯔꯅꯨ꯫ ꯍꯧꯒꯠꯂꯣꯅꯦ꯫ ꯑꯁ, ꯃꯪꯅꯦꯕ꯫ ꯑꯁ, ꯉꯔꯥꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯃꯪ ꯑꯣꯏꯔꯕ? ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤ ꯍꯧꯒꯠꯄꯗꯤ ꯍꯥꯏꯔꯨꯅꯨ꯫ ꯃꯣꯟꯗꯨꯅ ꯃꯀꯣꯛꯇꯨ ꯀꯨꯞꯁꯤꯜꯂꯒ ꯑꯃꯨꯛ ꯎꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯛꯁꯤ ꯁꯣꯜꯂꯤ ꯊꯣꯏꯕꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯗꯨ ꯃꯪ ꯑꯣꯏꯔꯝꯕꯗꯨꯗ꯫ ꯃꯪꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯪꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯒꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯣ ꯄꯨꯔꯥ ꯑꯁꯦꯡꯕ ꯃꯥꯟꯕꯅꯦꯕ꯫ ꯃꯤꯍꯨꯜꯒ ꯆꯣꯡꯕꯗꯣ ꯑꯁꯦꯡꯕꯗꯁꯨ ꯆꯣꯡꯕꯅꯦꯕ꯫ ꯑꯗꯨꯒ ꯃꯪ ꯑꯣꯏꯔ ꯂꯩꯔꯝꯃꯕ꯫ ꯑꯩꯅ ꯈꯟꯕꯒꯤꯔꯣ? ꯅꯠꯇ꯭ꯔꯒ ꯇꯥꯃꯣꯂꯟ ꯁꯣꯏꯕꯨ ꯈꯜꯂꯝꯒꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯃꯪꯗ ꯎꯔꯤꯁꯦ? ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯍꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ? ꯑꯩꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯂꯩꯅ ꯅꯥꯔꯕ꯭ꯔꯥꯅꯦ? ꯅꯥꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯉꯥꯎꯕ ꯑꯃꯁꯨ ꯌꯥꯎꯗꯧꯔꯤ꯫ ꯑꯁ, ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯍꯩ, ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯃꯃꯥꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯝꯕꯒꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯒ ꯕꯥꯊꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯇꯨꯏꯁꯟꯁꯨ ꯇꯧꯔꯔꯣꯏ꯫ ꯃꯄꯥꯒꯤ ꯑꯅꯥꯕ ꯌꯦꯡꯕ ꯑꯣꯏꯅ ꯆꯠꯂꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯊꯣꯏꯕꯤꯕꯨ ꯎꯔꯔꯣꯏ꯫ ꯃꯗꯨꯅ ꯍꯦꯟꯅ ꯂꯟꯆꯥꯅ ꯊꯣꯏꯕꯤꯕꯨ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯃꯥꯅ ꯈꯟꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯃꯅꯨꯡ ꯌꯧꯅ ꯎꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯃꯆꯥ ꯃꯥꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯕꯒꯤꯔ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ꯫ ꯊꯃꯣꯏ ꯀꯥꯔꯜ ꯆꯠꯅꯔꯒ ꯇꯣꯛꯂꯦ ꯍꯤꯡꯗꯨꯃꯁꯨ꯫ ꯁ꯭ꯀꯨꯜꯗ ꯉꯥꯟꯊꯣꯏꯅ ꯇꯝꯗꯨꯅ ꯈꯪꯂꯦ ꯃꯄꯥꯗꯨ ꯉꯝꯗꯕꯒꯤ ꯗꯣꯛꯇꯔꯗ ꯆꯠꯂꯨꯏ ꯍꯥꯏꯕꯗꯨ꯫ ꯅꯨꯡꯊꯤꯜ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯊꯣꯏꯕꯤ ꯃꯄꯥ ꯃꯪꯂꯦꯝꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯒꯦꯠꯇꯒꯤ ꯎꯔꯦ ꯃꯥꯡꯒꯣꯜꯗ ꯃꯤ ꯈꯔ ꯇꯤꯟꯕꯗꯨ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯦꯛ ꯌꯦꯡꯁꯤꯟꯗꯕꯅ ꯈꯪꯕ ꯉꯝꯗꯦ꯫ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯎꯔꯦ ꯃꯄꯥ ꯃꯪꯂꯦꯝꯅ ꯐꯝꯃꯦꯜꯗ ꯐꯛ ꯊꯥꯔꯒ ꯍꯤꯞꯇꯨꯅ ꯂꯩ꯫ ꯃꯆꯤ ꯑꯣꯏꯔꯞꯅ ꯃꯃꯥ ꯍꯦꯃꯥꯁꯨ ꯐꯝꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯟꯆꯥ ꯐꯝꯃꯤ꯫ ꯑꯗꯨꯒ ꯂꯟꯆꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗꯅ ꯅꯨꯄꯤ ꯑꯅꯤ ꯐꯝꯕ ꯎꯏ꯫ ꯏꯉꯦꯂꯩꯒ ꯎꯃꯥꯒꯅꯤ꯫ ꯃꯄꯥ ꯃꯪꯂꯦꯝꯗꯨ ꯃꯁꯥ ꯉꯝꯗꯦ ꯇꯥꯕꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯄꯁꯨ マꯂꯤ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯣꯂꯤꯊꯤꯟ ꯕꯦꯒꯇꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯥꯎꯕ ꯎꯏ꯫ ꯊꯣꯏꯕꯤ ꯏꯉꯦꯂꯩ ꯍꯦꯛ ꯎꯕꯒ ꯃꯁꯥꯗꯨ ꯇꯤꯡ ꯂꯥꯎꯏ꯫
Harau harau lakjabadussu maithongdu ngaihakaduda pungsuk hek sui. Thoibi lakpa ubada inge laini yamna harau harau yamna khangnaba manba maongda nungshina kaurai. I, Thoibiya, uda kuire. Thoibisu nokningda minoka manokduna chinbaldu khajik inkhatlaga khumi. Haiche. Kaisu khangdradaba mama hemana chamna. Aikhoi Thoibigasu khangnabro icha hoibo. Haima khangnayi. Nahanong mangan thoiga Thoibiga school halakpada thengnabada achapot kharasa leipirambani. Oh, ichana pirakpo oitare. Akhoi ngan thoina achapot khawjaw ama purakhibado. Bema selyam tingamani ni chade. Kaisuk tingmana terema samaini nungshidana leibibani yamna leibigibaba nateda. Ngasisu mu mayam ama leiraga puri. Ima hoinadi kaisuk bijanabasu leitedo. Ado chadi thakisiko hauba hautaba. Aima chaduna dum yare. Pamkoko aine nachana cha tawrido amukti yungkhige. Haima inge leidi nokmi tawbashu hanthadre. Ahal langang khaktana thengnaba loinaba khudingmak onsinaduna wari watai tawbasu yamna haiba oibagi. Lanchagi mapagasu ningthijana harau harau wari watai tawi. Wangangandaba lanchabasu namnamdana inge leigi wari aduda yauhannaba honai. Lanchasu lithokpham leite. Nokfet tawduna adumak yauri. Somda chakhumdadi nganthoina cha lolibado Thoibina hoi mai haida sangli. Mama hema changlaktuna hanglakpani. Cha adubu loidribrani noibo. Loidawre kayam thakni hainu. Kari watanu ni he. Cha kap amamamak ngai ne. Ima kaidu laine hainu. Hai kari watanu mi tani ko nang. Napage na ba hangbala ini hairi tudi. Is mahade kamay khangi ba. Kanana khangjani ge. Nabung na haibu oiramgani dana. Annaba hangbaga laadana koi tamosisu paudi phaunade hairaga yam tawri jani ne. Hai mi pakhang leisabini som pau phaunaba tinaba oiramgani. Nangna nabungda khambanbiyu haideko. Is imabu moirang chichedo akoi tamogi heni haridudi. Asi oina la suyarabo. Taningdeko mi tani. Chadu dum thona loisilu koi mankrene. Pithakningasi matung manawla ningdanaba cha khulon tawradi khangni. Thoibi nang kay khalige si chasi hawan saira hawloi saira khangde nang sumukte tharaba kanade akoi tamo pangjaw ase koidrasu nak lawa sel supaiba masak supajaba adegi laik saiba boris toina koi tharu koi tamo se oirodaba mini khaluru nu masimi se Thoibi di thawai hena nungaitre nan thoina magi michangda leirabasu thamoi di ikan khatlu haiba yade Masado ihai hainingba phaude. Se, jase ibani puthose. Nganthoi, ai thoaroige. Nangi kaade leiramage, nanga dum piruro. As, nang shuba kasu natabasida. Koina ba kasu oiramoi mi. Koina de khoi tamona aingoda soidana hairakani ba. Adoi wanati ai talleba nangi kaade oina leiramge. Oi adodi ai sisu piramaga sachangaktoini ko. Ibani gi chado nang pusilamu kada. Kado ina taksi. Ngan thoi thoki baga thoi bishu ngan thoi gi kada changaktuna phamung machi da phamduna lei. Thoi bi mapi ira chele. Machin da son basu lepte. Mamai mamitsu pungpom hek pom thoi ngai hak kaduda. Tongliba sandal do makhongna kau duna sanaraga lei. Ngan thoi su kuide phat changlei. Hek changlak baga ngan thoi di ngang ba haure. Kari nupinu khangde. Nupagi yamdaka hekta laine. Yam ngammeba ayoiradi sum hingmjar yam pakti asidabu kamainu koirinu khangde khoi tamose ngasai yuktang doctor chalaga hojik hekta na ba hangbaga laise khoi tamoga yam toina paw phangna jalo adu natraga bu lakhidraba mi tan hingan thoi dagi ta ju sen nok dana wari ga ta hobani khoi babungsu adege khoi tamosu harau le hobani thoibine hena nungai raktre Kangkal chekhok tu paiduna mamai non tharaga phamlibado mapi taba haurabani tasengna nungsi jarura mali thamoidu ningai tauba asum helakle thoibi na makhut khunamna mapi taithokpadu ubada ngan thoidi ingat ngakre ai thoibi nang kapaba kapte
ꯏꯁ ꯀꯞꯇꯦ ꯀꯥꯏꯅꯒ ꯃꯤꯠꯇ ꯇꯤꯟ ꯆꯪꯈꯤꯕꯩꯅꯤ ꯐꯔꯕꯣ ꯑꯩ ꯌꯦꯡꯕꯤꯌꯨꯔꯥ ꯐꯔꯦ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯁꯦ ꯊꯛꯆꯤꯜꯂꯨ ꯂꯣꯏꯅ ꯏꯪꯈ꯭ꯔꯦ ꯁꯤꯁꯨ ꯑꯩ ꯆꯥꯁꯦ ꯊꯛꯑꯔꯣꯏꯒꯦ ꯑꯩ ꯆꯠꯂꯒꯦ ꯉꯥꯟꯊꯣꯏ ꯉꯥꯏꯈꯨꯋꯣ ꯉꯥꯛꯇꯪ ꯂꯩꯈꯣ ꯀꯩꯅꯣ ꯃꯣꯏꯁꯨ ꯆꯠꯈꯤꯗꯧꯔꯦ ꯍꯧꯒꯠꯅꯈ꯭ꯔꯕꯅꯤ ꯑꯩ ꯆꯠꯅꯤꯡꯉꯤ ꯏꯐꯜ ꯉꯝꯗꯕꯁꯦ ꯍꯪꯕ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯒꯤꯁꯦ ꯃꯇꯥꯡ ꯆꯥꯗ꯭ꯔ ꯃꯥꯜꯂꯤ ꯍꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯑꯩꯅ ꯑꯃꯨꯛꯀ ꯉꯥꯡꯈꯤꯗꯣꯏꯅꯤ ꯅꯪ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯀꯣ ꯉꯥꯟꯊꯣꯏ ꯅꯪ ꯇꯥꯃꯣ ꯂꯟꯗ ꯀꯩꯝꯇ ꯍꯥꯏꯒꯅꯨ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕ ꯈꯟꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯃꯣ ꯂꯟꯗ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯈꯪꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯁꯦꯡꯉꯕꯣ ꯁꯦꯡꯉꯦ ꯑꯗꯨꯒ ꯀꯩꯒꯤ ꯅꯃꯥꯏꯒꯗꯣ ꯁꯨꯛꯏꯕ ꯁꯨꯛꯇꯦ ꯑꯩ ꯆꯠꯂꯒꯦ ꯊꯣꯏꯕꯤ ꯌꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯗ ꯒꯦꯠ ꯃꯄꯥꯟꯗ ꯂꯟꯆꯥꯒ ꯃꯥꯌꯣꯛꯅꯩ ꯊꯣꯏꯕꯤ ꯂꯟꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗꯣ ꯂꯟꯆꯥꯅ ꯇꯍꯥꯅ ꯊꯣꯏꯕꯤ ꯆꯥ ꯊꯛꯑꯕꯣ ꯅꯪꯕꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯇꯥꯃꯣꯂꯥ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯗꯣ ꯇꯨꯏꯁꯟ ꯇꯧꯔꯔꯣꯏꯅ ꯏꯅꯝꯆꯥꯗ ꯍꯥꯏꯈꯤꯕꯅꯦ ꯑꯌꯨꯛꯇꯣ ꯏꯃꯥꯅ ꯍꯥꯏꯔꯦ ꯍꯌꯦꯡꯁꯨ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤꯅꯦ ꯄꯥꯕꯨꯡꯒꯤꯁꯦ ꯍꯌꯦꯡꯁꯨ ꯗꯣꯛꯇꯔꯗ ꯆꯠꯄ ꯇꯥꯔꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯃꯣꯂꯥ ꯑꯗꯣ ꯌꯨꯝꯗꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ ꯍꯣꯏ ꯅꯪꯅ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯦꯅꯤ ꯇꯥꯏꯝ ꯀꯣꯜꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯪꯉꯨ ꯌꯥꯔꯅꯤꯗ ꯇꯥꯃꯣꯂꯥ ꯅꯨꯃꯤꯗꯥꯡꯗ ꯑꯩ ꯁꯪꯗꯣꯏꯅꯤ ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯈꯪꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯀꯣꯜ ꯇꯧꯔꯣ ꯌꯥꯔꯅꯤꯌꯦ ꯇꯥꯃꯣꯂꯥ ꯉꯔꯥꯡ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯑꯩ ꯄꯥꯏꯈꯠꯍꯧꯗ꯭ꯔꯦ ꯑꯩꯅ ꯇꯧꯕꯗ ꯏꯅꯝꯆꯥꯅ ꯑꯃꯨꯛ ꯄꯥꯏꯈꯠꯂꯦ ꯑꯧ ꯉꯥꯟꯊꯣꯏꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯇꯧꯔꯝꯕꯅꯤ ꯇꯥꯃꯣꯂꯟ ꯋꯦꯇꯤꯡ ꯂꯩꯕꯗꯨꯗ ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯗꯕꯒꯤ ꯑꯩ ꯑꯗꯨꯝ ꯊꯝꯃꯕ ꯈꯨꯗꯛꯇ ꯊꯝꯕ ꯌꯥꯗꯕꯒꯤ ꯇꯧꯈꯤꯕꯅꯤ ꯍꯣꯔꯦꯟꯗꯤ ꯂꯩꯔꯔꯣꯏꯗ ꯅꯪꯅ ꯑꯦꯅꯤ ꯇꯥꯏꯝ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯌꯥꯔꯅꯤ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛꯀꯗꯨꯗ ꯅꯨꯃꯤꯗꯥꯡ ꯃꯪꯈꯤꯕ ꯃꯪ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯪꯅ ꯅꯨꯡꯉꯥꯏꯔꯤꯗꯨꯒ ꯇꯥꯏꯕꯪꯗ ꯑꯣꯏꯔꯤꯕꯁꯤꯒ ꯃꯟꯈꯤꯕꯗꯨꯗ ꯄꯦꯟꯖꯗ꯭ꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯧꯅ ꯈꯨꯝꯂꯛꯏ ꯌꯥꯔꯅꯤꯗ ꯇꯥꯃꯣꯂꯥ ꯑꯩ ꯑꯗꯨꯝ ꯈꯪꯗꯕꯗꯣ ꯉꯥꯟꯊꯣꯏꯗ ꯍꯪꯉꯒꯦ ꯇꯥꯃꯣꯕꯨ ꯑꯣꯏꯅ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯋꯦꯅ ꯍꯥꯏꯔꯒꯦ ꯍꯥꯏꯔꯁꯨ ꯑꯩ ꯈꯪꯉꯤ ꯇꯥꯃꯣꯂꯥ ꯑꯗꯨꯒꯤꯔꯣ ꯅꯨꯃꯤꯠ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯣ ꯐꯣꯟ ꯇꯧꯔꯁꯨ ꯏꯅꯝꯆꯥꯅ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏꯁꯦ ꯑꯩ ꯏꯁꯥ ꯉꯝꯗꯕꯒꯤꯅꯤ ꯇꯥꯃꯣꯂꯥ ꯅꯁꯥ ꯉꯝꯗꯕꯗꯣ ꯐꯔꯕ ꯍꯥꯏꯅꯗꯤ ꯍꯪꯅꯤꯡꯕꯅꯤ ꯍꯪꯐꯝ ꯇꯟꯖꯁꯨ ꯏꯔꯩ ꯂꯩꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯪꯕꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯍꯧꯖꯤꯛꯇꯤ ꯅꯥꯕꯁꯨ ꯐꯔꯦ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯇꯨꯏꯁꯟ ꯂꯥꯛꯇ꯭ꯔꯤꯕ ꯇꯥꯃꯣꯂꯟꯗ ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯗ ꯇꯧꯕꯅꯤ ꯀꯌꯥꯔꯛꯅꯣ ꯗꯤꯁꯇꯔꯕ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯒꯗꯣꯏꯁꯤ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯂꯟꯆꯥꯁꯨ ꯇꯞꯅ ꯄꯨꯡ ꯀꯌꯥꯗ ꯀꯣꯜ ꯇꯧꯔꯨꯒꯦ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯕ ꯂꯩ ꯊꯣꯏꯕꯤ ꯂꯟꯆꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯂꯩ ꯂꯟꯆꯥꯁꯨ ꯃꯈꯥ ꯇꯥꯏ ꯉꯁꯤꯁꯨ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯏꯅꯝꯆꯥꯅ ꯄꯥꯏꯈꯠꯂꯛꯀꯗꯣꯏꯔꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯤꯉꯩ ꯇꯥꯃꯣꯂꯟ ꯋꯦꯇꯤꯡ ꯂꯩꯔꯗꯤ ꯃꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯑꯗꯨꯅ ꯇꯧꯔꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯀꯅꯥꯅꯣ ꯃꯤ ꯍꯥꯏꯗꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯇꯥꯃꯣꯂꯟꯗꯤ ꯈꯪꯉꯤꯗꯨꯗꯤ ꯈꯪꯗꯕꯩꯅꯤ ꯍꯪꯉꯤꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯇꯥꯃꯣꯂꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯤꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯇꯥꯃꯣꯂꯟ ꯑꯩꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯈꯤꯕꯒꯤꯅꯤ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕ ꯂꯩ ꯈꯪꯂꯝꯂꯒꯗꯤ ꯑꯩ ꯀꯩꯁꯨ ꯈꯥꯏꯔꯝꯃꯣꯏꯗꯧꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯅ ꯀꯣꯜ ꯇꯧꯕꯗ ꯄꯥꯏꯔꯛꯇ꯭ꯔꯤꯗꯤ ꯉꯥꯟꯊꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯊꯥꯖꯔꯒꯦ ꯍꯥꯏꯔꯣ ꯉꯥꯟꯊꯣꯏꯅ ꯍꯥꯏꯕ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯤꯠꯅꯁꯨ ꯎꯔꯦ ꯑꯩ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯊꯣꯏꯕꯤ ꯏꯄꯜꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏꯁꯤꯗꯤ ꯑꯩꯅ ꯊꯑꯣꯏꯅ ꯄꯥꯎ ꯍꯥꯏꯔꯒ ꯂꯥꯛꯄ ꯅꯠꯇꯦ ꯃꯇꯪ ꯆꯥꯅꯔꯨꯕꯒꯤꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯄꯜꯒꯤ ꯃꯁꯥꯒꯤ ꯀꯟꯗꯤꯁꯟ ꯍꯪꯉꯛꯀꯅꯤ ꯁꯣꯏꯗꯅ ꯉꯔꯥꯡꯒꯨꯝꯅ ꯑꯃꯨꯛ ꯑꯩꯅ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯇꯥꯃꯣꯗ ꯗꯤꯁꯇꯔꯕ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯐꯣꯟꯁꯦ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯛꯄ ꯇꯥꯔꯦ ꯗꯤꯁꯇꯔꯕꯁꯦ ꯑꯩꯅ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯇꯧꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯑꯩ ꯂꯥꯏꯔꯤꯛꯁꯨ ꯄꯥꯅꯤꯡꯗꯦ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯥꯛꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯊꯣꯏꯕꯤ ꯋꯥꯈꯜꯗ ꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯜ ꯑꯗꯨꯗ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯝꯕꯔꯗꯨ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯕꯗꯨꯗ ꯀꯅꯥꯅꯣ ꯈꯜꯂꯤ ꯄꯨꯡꯁꯨ 11 ꯇꯥꯒꯗꯧꯔꯦ ꯀꯣꯜꯗꯣ ꯑꯅꯤꯔꯛ ꯍꯟꯖꯤꯟꯅ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯀꯅꯥꯅꯣ ꯈꯟꯅ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ
ꯍꯜꯂꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯅꯤꯄꯥ ꯈꯣꯟꯖꯦꯜꯗ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯄꯅꯤ ꯍꯜꯂꯣ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯈꯨꯗꯛꯀꯗꯨꯗ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯃꯁꯥꯗꯨꯁꯨ ꯅꯤꯛꯂꯛꯄꯒꯨꯝ ꯃꯈꯨꯠꯅ ꯇꯦꯔꯦꯁꯀꯤ ꯔꯦꯂꯤꯡ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯃꯈꯥ ꯇꯥꯏ ꯊꯣꯏꯕꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄꯗꯨꯅꯤ ꯅꯪ ꯍꯜꯂꯛꯏ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯃꯔꯣꯜꯁꯨ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯦ ꯅꯝꯕꯔꯁꯤ ꯀꯅꯥꯗꯒꯤ ꯂꯧꯒꯦ ꯅꯪꯒꯤ ꯅꯝꯕꯔꯁꯤꯔꯣ ꯁꯤꯗꯤ ꯃꯊꯛꯇꯒꯤ ꯂꯥꯏꯅ ꯄꯤꯔꯛꯄꯅꯤ ꯑꯉꯥꯎꯕ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯕꯨ ꯈꯪꯗꯦꯕ ꯅꯪꯅ ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯊꯣꯏꯕꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯀꯦ ꯈꯟꯒꯅꯨ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯀꯩꯗꯧꯗꯣꯏꯕ ꯑꯩꯕꯨ ꯖꯦꯜꯗ ꯊꯝꯖꯤꯟꯒꯦꯁꯤꯔꯣ ꯖꯦꯜ ꯈꯛꯇꯗ ꯅꯠꯇꯦ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯪꯊꯕ ꯉꯝꯒꯅꯤ ꯅꯪ ꯃꯁꯤꯃ ꯈꯪꯉꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯒꯗꯕ ꯃꯐꯝ ꯅꯠꯇꯦ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯦ ꯍꯥꯏꯅ ꯇꯥꯏ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯀꯣꯜꯗꯨ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯅꯝꯕꯔꯗꯨ ꯕ꯭ꯂꯣꯛ ꯇꯧꯅꯕ ꯍꯣꯠꯅꯩ ꯃꯁꯥꯗꯨ ꯅꯤꯛꯃꯟꯈꯤꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯃꯈꯥꯗ ꯐꯝꯊꯔꯦ ꯐꯣꯟꯗꯨ ꯈꯨꯟꯒꯠꯇꯨꯅ ꯅꯝꯕꯔ ꯑꯗꯨ ꯕ꯭ꯂꯣꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯃꯨꯛꯁꯨ ꯀꯣꯜ ꯂꯥꯛꯁꯤꯟꯕꯗꯨꯗ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯃꯁꯥꯗꯨꯁꯨ ꯀꯤꯃꯟꯈꯤꯕꯅ ꯍꯧꯒꯠꯄꯁꯨ ꯉꯝꯗꯦ ꯐꯝꯂꯤꯕꯗꯨ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ ꯃꯄꯤꯁꯨ ꯆꯦꯟꯊꯔꯤ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯒ ꯂꯣꯏꯅꯅ ꯐꯣꯟꯗꯨ ꯍꯟꯖꯤꯟ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯝꯕꯗꯒꯤ ꯊꯣꯏꯕꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯈꯥꯗ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯞ ꯆꯦꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯣꯡꯖꯨꯜ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯔꯒ ꯀꯤꯖꯅ ꯂꯣꯠꯇꯨꯅ ꯂꯩ ꯀꯞꯂꯦ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯁꯨ ꯅꯤꯛꯄꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯆꯥꯎꯅ ꯍꯣꯜꯂꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯐꯣꯟꯗꯨ ꯍꯟꯖꯤꯟ ꯂꯥꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯍꯤꯡ ꯑꯗꯨꯗ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯗꯨ ꯊꯣꯏꯕꯤꯒꯤ ꯅꯥꯀꯣꯡ ꯌꯧꯅ ꯍꯨꯠꯇꯅ ꯇꯥꯏ ꯅꯥꯀꯣꯡꯁꯤꯡꯅ ꯌꯩꯅ ꯇꯥꯔꯤꯕ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯈꯥꯡꯉꯤ